Kangla gi Nongchup thong thingjanduna nongpok thong dagi meeyam changhanba houragani haina Chief Minister C.M.N BIREN fongdokre. Wafam asing asi January tang tarukta India gi Home Minister na sangaramnaba Kangla nongpok thong meeyam da khutsinabagi thoramda fongdokibani. Thoromaduda Rajya Sabha gi MP Sana Jawbalai Semba, Power Minister Thongam Biswajit, Maut Minister Yumnam Khemchan, Youth Affairs and Sports Minister Govindas Konthauzam amadi, Textiles Minister Nemcha Kipken galoinana lengaki maruoiba miyoi kayana sarukya ke. Chief Minister C.M.N BIREN makataraduna Kangla gi nongpok thong asi ipa ipusingna puari gi latam kayada ngaktuna thamlamba mafam amani. Nongchup thong asi thong hairakasu khangnai ngasi fauba leibak miyamna nongchup thong dagi Kangla konungda chathok chasin tawramliba asi tawhaidaba thabak oiduna leiramle. Chahi kaya lengaklon mathak makha onduna mara chetanabana tawhaidaba thabak singasi namsinduna leirambani haina mahakna fongdoki. Mahakna makataraduna miyam khutsinaraga nongpok thonggil khonglambi asi sana bahotnaba matamda akang ahi kaya tanaduna English singaniga supna kunda urep uyungtam kibani. Maru oina British Museum da leiba ariba photo singdagi reference logduna sabani haina Chief Minister na thamke. Nongpok thongdagi mamang pangna haithariba porompa DC taba lambi asisu double lane ohenaba athubada thabak paikhatlagani. Masida lambi asigi nakyat ta leibiriba miyamnasu lengaki mateng pangbiu haina mahakna appeal tawki. Makhagi ay trial kaya tawi makal makhagi lambi kaya yenge lai kaya korme mi kaya unay sing kaya mama yenge isor kor mo ko hono jabo ang ngasidi madugi isor na tabi dana koy mayam apun boy habak kaya koy mang sang bang ape mamani sahi tamang ada COVID na singba sati ko laina kaya lakit pasu eko kita pom tak kaya kaya koy tawraga COVID laina dagi meeyam prajada sati na warang bado bawa ko isor mi matin dagi meeyam mi matin dagi koy kanba mamzaki ano ko sarkar lae mamang ka honor mamayam ano ko taong mamayam amna full lagali koy tumde koy honorable minister singe medicine lay yo mayam ko niya ano nasi achongba ano ba BJP duo la ko ano ba ya chipne na kuno na Manipur di meeyam singa malitam da lay ko na magkasinaga ado mandamit ni hayro thongsi Honorable Union Home Minister Michajina na tarik dar sanga